مقامهم فوق رأس sahabi ama الجبال magi walima tawba numitta Allah gi lambida jihad tawraga shahid oikibagi yamna pukning nungsiba wari amane. Hadis paktani la ibasi Hazrat Anas radhiyallahu ta'ala anhu dagi riwayat tawbaneba nupama Nabi Karim sallallahu alaihi wasallam ki khidmat ta hazir oiraga herammeba. Ya Rasulullah sallallahu alaihi wasallam aigi amu barang amasung aigi masak thibasina jannat ta chatpadagi athingba oigadra. Nabi alaihi salatu wasalam na herammi kaidunungta athingba oiroi. Adugum laba zat ki qasam saraga hairibasini mahaki qabzai qudratta aigi thawaini lairibasi nangna jab tak ki nangi mapu Allah Rabbul Izzat ta thajaba thamli phauba amasung mahaki Rasul sallallahu alaihi wasallam na puraiba din sida iman purai phauba nang kaidonungda jannat ta chatpadagi kanaguma misak amatana thingba ngamoi. Nupaduna herammeba khuda ki qasam Allah Rabbul Izzat na nahaqsi nubuwat piraga tharaklibani. Nahaki sigi majlis sidagi laktingi mamang tha nipan gi mamang dagi ay Islam si puraklabani. Ay Musalman oiraklabani. Adubu nahaki khidmat ta layriba mising amasung sigi atopada layriba Musalman sahabi kaya sing sida ayna ay isagi nikagi paigam pirabani. Adubu aygi amubarang aygi thiraba saktam sina maram oiraga. Ayni kasonge ayngonda nupi piga haibase makoi amma phona yarakhiba leite. Tasengna maki aigi mamu singdo masak thibagi maramna aisu masak thikhibagi wani nattaba taragadi adugum laba Banu Sulaim gi yamna matik magul leiraba izzat leiraba yum singdugi manungdagi aisu ammani. Mahaksina yamna nungaitana Nabi alaihi salatu wasalam da haiba matamda Nabi Karim sallallahu alaihi wasallam na hirammi Amr bin Wahab karai da laikhre mahakse Banu Saqif ki misak ammaneba mahakse Musalman purappa kui banatriyeba mayam sina hirammeba khangde mahakse karai da laikhra banona adugi matamadu da amakka nabi na hirammeba e nupa nang mahaki yum du khangbra nupa sena hirammi ya Rasulullah tasengna makki mahaki yum se aina khangje. Adoy taragadi nang magi yumda tuminna chatlo aduga tapna magi thongduda thillu aduga salam tawro yumgi manungduda changaba matungda sumna ka kisigi wasi khakta nang hayu huzur sallallahu alaihi wasallam na nangi na chanu piyase aiga nikah tawkhrabane asing mamakki mahaki machanu piyase yamna masak matau phajabi yamna haisingbi nupi amane Allah gi Rasul gi hukum gi matung inna mahak se sahabi gi yum sida lae aduga thong thillare salam tawramme mahaki arbi lehje si taba matam sida yum gi mi sing sina marhaba hairammi aduga thong hangdu ammi adubu magi amubarang thiraba masak si uba matamda yum sida lairiba misak khuding makna mamai mamit sukatlamme adubu nupasina jo Nabi alaihi salatu salam na heriba wafam simak herammeba tasengna maki nahaki nacha nupiyado Nabi Karim sallallahu alaihi wasallam na aiga nikah tahukhrabane masigi wasi taba matamda asauba mapogammi aduga yamna kanna yarakhidreba haibadi akanba mongda yarakhidreba masigi nupasi wakhan nungaitana hallaga lagammeba adubu masigi mazarasidi magi imungda leiriba adugumlaba mahaki machanupiduna loinamak uramme machanupsina mahaki mapasida heramme e abba jan Nabi Karim sallallahu alaihi wasallam da nahaki asauba wahi nazil tawdringai mamang nahak najat ke fikar tahoro karigumba tasengna maki Nabi Karim sallallahu alaihi wasallam na aigi nikasi nupasiga tawkhiba taraba adoi taragadi Allah amasung Rasulna aigi damakta sinbire ibase ai thamoi sengna yajare nupisi gi mapasina masigi wafam se taba matamda Nabi Karim sallallahu alaihi wasallam ki khidmat ta hazir oirammi aduga majlis ki matung thangba sarukta phamamme huzurna mahak se uba matamda mahak ki maikeida mukhatab oiraga heramme Allah amasung Rasul gi wafambu rattaw rakriba misaktu nahak sinattara nupigi mapasina herammi mani tasengna maki jo khwaidegi marai baktiba laibak thiraba misaktu ai hak sine ai thamoi sengna toba istighfar tawjari aina khalambadi mahakna hairiba wafamse aseng manatte tasengna maki nupaduna hairiba wafamdu aseng banina khalamba adoi taragadi masigi nikasi thamoi sengna ikoi kubul tawjare amasung Allah amasung Rasul gi asaubadagi thamoi sengna Allah dagi pana tawjari huzur sallallahu alaihi wasallam na nupidugi nikah dirham chambri da solamme aduga herammi nang chalo aduga nangi nupidu lawruso mahakna arus tawrammi
nahakbu nabi barhak semaga tharakliba zat adugi qasam charaga haribasini tasengna makki aige khutta karigumbi posak amma poba meher ada tawna aige leite aduna aingonda matam khitang pibiyu ai adugum laba ichin inaw mari mata singsigi manakta chatlaga meher ada tawna aige damakta khomla ukhige Nabi Karim sallallahu alaihi wasallam nahiramme nangi nupigi meher ada tawgadori base ehle iman singi manungdagi miyoi ahumna ada tawgani aduna nang karimta khalluganu nang Hazrat Usman bin Affan radhiyallahu ta'ala anhu gi manakta chatlo aduga mangondagi dirham chani lawra ucho nupasina Hazrat Usman gi manakta chatlaga nabi gi masigi wafam se haiba matamda dirham chani dagi hena mangonda piramme aduga amaka Hazrat Abdurrahman ibn Auf ki manakta chatlo aduga mangondagi su dirham chani lawru sona Hazrat Abdurrahman ibn Auf ki manakta nupasina chatlaga haiba matamda Hazrat Abdurrahman nasu dirham chani dagi hena piraklamme aduga amaka nabi na haribasi Hazrat Ali gi manaktagi chatlaga nang dirham chani amaga lawruso mahaksi amaka Hazrat Ali radhiyallahu ta'ala anhu gi manakta laaga dirham chani si haiba matamda Hazrat Ali na dirham chani hena mangonda pirammeba masigi dirham singsi puraga yamna harawna tayamna bazar gi maikaidane bala ammibasi ay ngasi tasengna makki borsan banumini aigi walima tawbanumini aduna borsan na ngaigi tayari tawna ngaigi damakta bazar dagi pochai leibane ba mahakna lagli basi adubu mahak sina bazar se hek yawba matamda huzur sallallahu alaihi wasallam gi munadi amana elan tawbasi magi mana kongsi da taramme ba ya khailallahi irkabi e musalmano jihad ki tayari tawro masigi wase mana hek thaba matamda mana asman gi maikaida mi enga me yengammeba aduga herammeba zamin amasung asman gi mapu amasung Hazrat Muhammad sallallahu alaihi wasallam gi khuda ngasi aina pairiba paisa singse Allah amasung Rasul sallallahu alaihi wasallam ehle iman wala singchina pamba maphamduda ai sukchoi choidana makki kharch tawgani masigi wafam se hairaga mana bazar da changjallaga sagona ma ahan balairammeba thang ama tama aduga thang ta ngangthoknaba dal chungoi ama sulairam magi kwetchina manam ganda chetna punsallammi mamaisu nakap kopsallammi sumda khaki mamit ki mafam si khakta phatlaga muhajir gi sabsida changaga shamil oirammeba lebammeba muhajir sabi singsina uba matamda makhoi masin hainarammeba asugum laba lamlanba misak khangraba misak asi kanano Hazrat Ali radhiyallahu ta'ala anhu na herammi magi matangda karigumba wafam amma phoba haigen mahak se Bahrain dagi natragana Sham gi mafam sidagi din butam balakpa oirambasu yai musalman singsigi mating oinangai gi damakta landa yaujallakpa oirambasu yai lan sokna bahaurammi lan sigi manungda manna lairakhiba thangta aduna mathongna leina lan sokna ramme adubu ngahapki matungda ahanba magi sagonna se lan sokna bu matamda shahid tawkhiramme bahaki sagol ado shahid tawkhraba matungda su makhong sina changchallamme aduga makhut masa takhallamme ba lan sokna nangai gi damakta Nabi Karim sallallahu alaihi wasallam na mahaki amuba makhut khudang du uba matamda khangkhiramme ba mahaksi satni mahaki walima tawba ngasi si numit ni haibasi Nabi na mahaki manakta changchallaga hangamme ba nahaksi sat natra mahak na harammi ya Rasulullah sallallahu alaihi wasallam tasingna makki ai satni Nabi na harammi e saat nahaksu adugum laba laibak pharaba misak singdugi manungda chan kharabani adugi matung aduda yeknabagi marakta chan khirammi pangal thauna leina lan soknarammi yeknaba kaya magi makhuttagi qatal oi khirammi asumna mikup kharagi matungdagi di khonjel amalagammi saat shahid oi khirena Huzur sallallahu alaihi wasallam masigi khonjel che hek taba matamda saat ki makai de sangchallammi saat ki makok to thangatlaga Huzur sallallahu alaihi wasallam gi tampak mubarak da thamammi mahaki mamaida ufuloi fun tot pamayam singdo hujur gi innafiduna saf tawrammi taitho ammi aduga herammeba e saat nahaki manam kaya da nungsi khraba nahak se kaya da sing khraba nahak se Allah amasung Rasul gi kaya yamna nungsi jaraba misakno masi hairaga Huzur sallallahu alaihi wasallam mitludagi pirang sintharam aduga nofesu tawrammeba adugi matung aduda mahakki mamai bu marakse laithu ammeba aduga herammi rabbe kaaba gi qasam tasengna makki mahakse hauze kausar da yaukhre Hazrat Abu Lubaba radhiyallahu ta'ala anhu na ars tawrammeba ya Rasulullah sallallahu alaihi wasallam ai khoigi ima ipa loina mak qurban oibo oisanu na hakki mathakta haus hairiba posak asi karino Nabi Karim sallallahu alaihi wasallam hirammi haus hairiba si Allah na aingonda sinnabani
ꯍꯧꯁꯤꯒꯤ ꯄꯥꯛꯄ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯁꯟꯑꯥ ꯌꯃꯟꯗꯒꯤꯅ ꯕꯨꯁ꯭ꯔꯥ ꯐꯥꯎꯕ ꯄꯥꯛꯏ ꯆꯥꯎꯏ ꯁꯤꯇ ꯅꯠꯇꯅ ꯍꯧꯁꯤꯒꯤ ꯇꯣꯔꯕꯥꯟ ꯑꯅꯤꯁꯦ ꯃꯣꯇꯤ ꯑꯃꯁꯨꯡ ꯌꯥꯀꯨꯠꯅ ꯁꯦꯝꯕꯅꯦꯕ ꯍꯧꯁꯤꯒꯤ ꯏꯁꯤꯡꯁꯦ ꯁꯪꯒꯣꯝꯗꯒꯤꯁꯨ ꯍꯦꯟꯅ ꯉꯧꯋꯦꯕ ꯑꯃꯁꯨꯡ ꯈꯣꯏꯍꯤꯗꯒꯤꯁꯨ ꯍꯦꯟꯅ ꯊꯨꯝꯃꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯃꯈꯛꯇꯪ ꯊꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯀꯩꯗꯧꯅꯨꯡꯗ ꯈꯧꯔꯥꯡꯕ ꯄꯣꯛꯑꯣꯏ ꯑꯗꯨꯒ ꯑꯃꯛꯀ ꯍꯖꯔꯠ ꯑꯕꯨ ꯂꯨꯕꯥꯕꯥ ꯔꯗꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯅ ꯑꯔꯖ ꯇꯧꯔꯝꯃꯦ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯝꯃꯤ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯅꯍꯥꯛꯀꯤ ꯃꯩꯊꯣꯡꯗꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯅꯍꯥꯛꯁꯦ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯛꯀ ꯅꯍꯥꯛꯀꯤ ꯃꯩꯊꯣꯡ ꯃꯨꯕꯥꯔꯛꯁꯦ ꯂꯩꯊꯣꯛꯑꯝꯃꯤ ꯁꯤ ꯀꯔꯝꯕ ꯃꯥꯖꯔꯥꯅꯣ नबी करीम सल्लल्लाहु अलैहि वसल्लम ने हैरमी तसेंगनमक्की अइना कपलिबसिदी सात की फिराकता सात की काइनबगी मैचाकना अइगी मिटलुदगी पिरांग सिनथरकपनि अदुबु अल्लाह ताला की मनाक्ता महाकी मकामो मर्तबा महाकी मतिक मगुनसी उब मतमदा अइगी थमुइसिना हराउरकपा अदुगी मतम अदुदनी अइना मोमोन मिनोक तौरइबसि अदुगा अमसुंग अइगी माइसी लैथोकचरिसिना जन्नती नुपीसिंग हाइबदि हुर नुपीसिंगसे सात की मैकैदनेबा चेंसल्लाअमिसि मखोइना चेंसल्लकपा मतमदा हुर नुपी खरगी खुबोम अमसुंग पाजिबसिंगसे हंगदोखिरमि अदुदा अइना इकाइदना अइगी माइसी लैथोकचबनि अदुगी मतुंग अदुदा नबी करीम सल्लल्लाहु अलैहि वसल्लमना मागी पोचैसिंग मागी हथियार मागी खुचु खुलाइसिंग सिगी मतंगदा हंगम्मी अदुगा हेरम्मी सिगी पोचै अमसुंग खुचु खुलाइसिंग से महाकी नुपीगी मयुमदा चलो अदुगा पिरम्मु अदुगा सिगी वफम से हेरम्मु अल्लाह ताला ना नहाकी नचानुपीदगी हेन फबा नुपीगा जन्नत शादी तौखरे मोहतरम दोस्तों तसेंगनमक्की अखोइना सहाबाई किराम सिंगसिगी वरी पारिबा अमसुंग वरी तारिबसिदी सहाबागी सिफत्तो अइगी थमुई मनुंगदा चंगकनांगाइगी दमक्तनेबा मसिगी वरीसिदा अखोइना खंगबा ngame सहाबी नुपी सिंगसिसु अल्लाह के रसूल की हुकुम की ममांगदा करिगुंबे पोसक अम्मा फोबा तौदे नुपीदुगी थमुई मनुंगदा नुपीगी इमुंग मनुंग सिंगसिगी थमुई मनुंगदा महाकपु नुंगसिबा पोक्तरगसु महाकपु यानिंगबा पोक्तरगसु अल्लाह के रसूलना हैरकपा वहाईदुदा मखोइना इल्लगनेबा लैखरिबसि मसिगी वफमसि तसेंगनमक्की असेंगबनी अल्लाह अमसुंग रसूल की तरीकादा पुंसी लेलबा अदुई तारगदी दुनिया अमसुंग आखिरत सुखसोई सोइदरमक्की माइ पाकनी हाइबसि अल्लाह तालाना अखोइ पुन्नमक्पुसु अल्लाह अमसुंग रसूल की नुंगसिबा अमसुंग सहाबाई किराम रिजवानुल्लाहि ताला अलैहिम अजमाइन की नुंगसिबा अखोइगी थमुई मनुंगदा यहोनबिबो इसन